Ngarang January ki tarik tareta Kangpokpi district ki Kangchup Geljang subdivision ki makhada laiba ke Lungbiram da Kukisingna Naganupi ama ezol tokbobu Konsakul Konsaram village authority na yaning daba fongdokpaga loinana wafam kaya thamlakli miyoibagi minungsi yengduna lailwan wifi bu konsaram Nagagi lamda tenant oina lehenkhibani Laibak Thibadi makoina Nagagi Khunjasingda anti social Oiba Thabaksing Chatharakli makoi bu puktil sauna amadi minungsi ga loinana tawbikhiba pumnamak adugi tayonabada ka hena khuthingjilakpasi yam nungaitaba thodokni landlord oiriba konsaram amadi tenant lailwan anigi marakta tawnakiba agreement adu hanana expire oikre maramaduna Konsaram lamdagi nimitara mangani ki manungda thadokuna chatkhigadabani karigumba wafam asi thawoidrabadi namduna konsaram gi laimaidagi tanthokani masida imu naimu taba thoklaklabadi pumnamaki tekcha makoi masana pujagadabani haina Government of Manipur ki Chief Secretary, Security Advisor, DGP, PSQ Imphal, DC Kangpokpi, Superintendent of Police Kangpokpi, United Naga Council, Tahamjam ki President, Guard File Amadi, Tangkhalong L Mulaida copy togduna memorandum amada Konsaram Village Authority ki Secretary Chairman Amadi Chief na apunba kudek piduna thadorakpa chirol amada khanghalakli